अहानबदा मरोइबा पाउ थमजरी इम्फाल ईस्ट डिस्ट्रिक्ट पुलिस ना मालेमी कैथल दा लुपा करोड़ 50 हेना हीरोइन गा कोनना मियोय अमा मंत्री पुखरी दगी फारे हौखिबा चाही अमा असिदा इंडिया की एथलीट कयाना अंगकपा मओंगदा लेबाकी मिंगचत कया पुरकपा ngamkhre हाइना प्राइम मिनिस्टर नरेंद्र मोदी ना हाइरि उरीपोक केंद्र की एमएलए ओइरिबा मनिरेदा की चेयरमैन खैराकपम रघुमनी ngasi मसागी फमदगी रिजाइन तौख्रे मैक्स की ICTC की ओइबा वेंतरुक चीफ मिनिस्टर नोंथोमम बिरेन लमथाखरे अहेनबा रिहेबिलिटेशन सेंटर खरा अथुबा मतमदा थमगदौरी अमदी हैरो केंद्र की मियामदा अफबा इसिंग पिथकनबा पाइखलकपा थबकता लोकल MLA नथिका फंगदे हाइदुना अयनबा पिरिबा असि लेपियु हाइदि IS News Meeting tabiriba khwaipum magpu ai jusi asemna taramna okjari COVID-19 dagi ngakthoknaba khuttoina hambiu hand sanitizer siznabiu mask upiu fit taruki distance sabiu yariba makai vaccine dose na kaptokpiu cheksin mena pumnamaki yaifabani hauzik pau sandokna pizari misi mina kaya thoklaklaba Imphal yaripok lambi sembidabagi mayokta lambi asi ngasi ahing nongyai dagi matam kaktana thingzile hari मालेम की कैथल दा लुपा करोड़ 50 हेना हीरोइन गा कोनना मियोय अमा फागत पंगमख्रे ngasi Imphal East District Police SP की कॉन्फ्रेंस हॉल दा पांगथोकखिबा पाउगी मिफम अमदा डिस्ट्रिक्ट असिगी SP खेत्रिमयुम सिवकांतन हाइकिबदा ngarang nungthil Imphal East District की संगाखफम की अकोइबदा ड्रग पुथोक पुसिन तौरे हाइबा अककनबा पाउ अमा फंगबदगी SP की मिटिंग मखादा CDO Imphal East की OC इंस्पेक्टर KS हेनरी अमसुंग OC Hangang KS Pathok Maite Yauba Additional SP Operation KS Herojit na luchingba team amana mafam aduda ngak senduna leki nungthel gi pung mari rom tarakpa adwaida angoba machugi SUV Mahindra Scorpio ama chingmai rong mai kaidagi Mantri Pukri romda yamna kana thorakpada khamna ba khonabada nan thokduna chen kibadagi gari adu tanaraba matung Maryland Mantri Pukri mapada Tata tanker amna lambi thalambadagi gari adu tonglakpa myoy ani gari dagi kumtharaga chenki police na myoy amadi faba ngamki farba myoy adu lilong chawbok mairen khundagi MD Samir Sahi Kulhumdoi apokpa MD Hifazuddin Kawi police na fagatlaba SUV Mahindra Scorpio registration number WB58 B76620 adu magistrate yauna check tawba matamda heroin yauba sapon case chani homfumanga funky Hariba drug sing adu lilongdagi drug lalonba amana Guwahati fauba punanaba myoy ani aduda pirakhibani hari transportation charge oina lupa lising kunmanga pikani haibadagi myoy ani aduna drug sing adu purakpani haina police ta phongdoki hari faraba polam sing amadi myoy adu makhatana thizinabagi damak haingang police ta sinakre haina SP na makhatana phongdoki Samir sigi kenosidagi possession dagi khoi recover tawre the seize tawre to makhatana Hangang police station the FIR number 44/4/2023 Hangang case under section 21C/60C 63/29 NDPS act the koi case ama lokolaga haiba the case the involved toriba mi sing si kana no khangdu na ba koi FIR ama lokole ad makhatana wahang tong to matam da haiba potsi lelong dagi drug dealer am dagi lorokpani to ga mkhoi si interstate ki drug adumba drug trader oiba kangu umuni haibati khange longdagi haiba drug dealer sigi maming matha khoide leire adu press ki chinau dudi masimadi phongdok charoge akoi makha taba operation tawkada wali aduna masima kitang
खरा मतम कितंग ngai jage adu makha tana hairiba mafam longi particular area so gi panjar ge press da di adu hairiba mafam sidagi sumaina tawi adu ga makha tana kanada pige da bunu haibi sing du so khoi loina makha ta operation gi damakta media da di adu madi phongok jaroge adu makha tana makna hairpada sugumba trip amam chappada moida lupa lising kunma sumaina transportation charge hoina dumaina pi hai adu maina sumaina tawbuni aduna makha tana sigi kesida hojig yauriba masai ge topa mi sing haiba tare loina involve to busing du khoi phana na bakan honari adu further investigation katana khoi chathari haina I press thamje Sanaroi singna malem amadi lebak asig oina pangthok liba tongan tongan ba tournament singda lebak ki mingsat purakna ba hanadagi sem saduna lebagum state singi sports minister singna su sanaroi singi damak sem saduna leba mathautai haina prime minister Narendra Modi na phongdokre Manipur na yumbu oiduna ngasi Imphal gi city convention center da pangthokpa Chintan Severe National Conference kamari lenina prime minister na video conferencing gi kuthangda wangang laduna haikibada haukiba chahi ama asida India ki athlete kayana lebak asigi angakpa maongda mingsat purakpa ngamkhre hariba sanaroi sing asina phanglakhiba mai pakpa asigi damak harau ba phongdokpa galoina na makhoibu matau karamna mateng pangani haibasi marilena sports minister singna khanba mathautai haiki Prime Minister na handak chahigi oina National Sports Conference asi Manipur da pangthokpada harauba amadi nungaiba su phongdokki India ki awang nongpuk state tagi sanaroi kaya tholaktuna sanabagi lamda medal kaya lawraktuna India ki mingchat kaya purakpaga loinana India ki machu ahum gi firalbu malem gi mamangda chakthokchaba phahunbani hairiba asi makhatana adumak chathanaba awang nongpuk state sing yauna Manipur na laugadaba achauba thodang kaya leiri Manipur ki sagol kangjai yubilakpi mugna kangjai thangta amadi hiyang tanaba makhal sing asi miyamna pamnaba masana makhal sing ni ngasi conference asida sarugyari ba state sing dagi lakpa sports minister singna Manipur dagi tamba yaba kaya tamlaga hankigani haibaki thajabasu prime minister na phongdokki ngasi ki thoram asina sports ki policy amadi program khanabagi mathakta sports infrastructure development ki matangdasu mideng changma mathautai amadi Haukiba chahi ama asida lebak asina sana khonabagi lamda phangkiba mai pakpa singi matangdasu kupna khanaba mathautai haiki ngasigi thoram aduda Union Sports Minister Anurag Thakur Chief Minister N Biren Manipur gi Youth Affairs and Sports Minister Govindas Konthaujam India gi State Singi Sports Minister Singh Yauna makok thongba official kyana sarukyaki ये समीक्षा पॉलिसी और प्रोग्राम्स के लेवल पर ही नहीं होनी चाहिए बल्कि ये समीक्षा इंफ्रास्ट्रक्चर डेवलपमेंट पर भी होनी चाहिए और बीते एक वर्ष की खेल उपलब्धियों पर भी होनी चाहिए साथियों ये बात सही है कि पिछले एक वर्ष में भारतीय एथलीट्स और खिलाड़ियों ने कई इंटरनेशनल स्पोर्ट्स इवेंट्स में अभूतपूर्व प्रदर्शन किया है Sports Ministry na kharaga hena support tawbirabadi lakliba chahi tara manga asida India su Football World Cup yaubada qualify oiba ngamgani haina ngasi conference aduda sarugyakhiba Manipur gi Chief Minister N Biren na phongdokki mahangna haikibada India gi awang nongpok state sing asi mahausa gi fazaba khagdanatana dynamic oiba naha marang kaina leiri Manipur na ngasi faubada Olympian taramapan Arjun Awardee kunmathoi Rajiv Gandhi Khel Ratna Awardee ahum Dronacharya Awardee ama Dhyan Chand Awardee ama Padma Shri Awardee taruk Padma Bhushan Awardee ama loinana Padma Vibhushan Awardee ama puthokre State asina Argentina Football Association ga khusam naraga Manipur State Football Academy ama hangna basu thabak paikhale haiki Despite a small population, sportspersons from Manipur have brought laurels to India in various disciplines of sports and produced numerous medalists, including 19 Olympians. Sportspersons from Manipur have won 21 Arjuna Awards, 3 Rajiv Gandhi Khel Ratna Awards, 1 Dronacharya Awards and 1 Dhyan Chand Awards, 6 Padma Shri Awards, 1 Padma Bhushan and 1 Padma Vishubhan. It connects India to one of the most economically dynamic and politically significant geographies of the world. Our region, over the years, players from Manipur have contributed significantly to football in India. Manipur recently hosted the Tri-Nation International Football Tournament.
Manipur also had the privilege to host the Durand Cup last year. The government of Manipur also recently signed an MOU with the All India Football Federation for establishing a Manipur State Football Academy. You will be happy to know that at the Indian State League football tournament, in the various teams, there are around 45 international players from Manipur. Chief Minister Nongthomam Birena lengak pariba BJP manungda chayetnaba amata leite haina phongdokhrabasu BJP gi MLA amasung ngasi masagi post gi resign tawkhre Uripo Kendra gi MLA aduga Manireda Manipur Renewable Development Agency gi chairman Khwairakpam Raghumani ngasi mahak masagi famdagi resign tawkhre mahaki resign tawbagi aiba charol adu Chief Minister N Birenda Pisinkre hairi MLA da resign tawbagi maram asi masagi lanai oiba wafam ni haina resignation letter aduda palli Panba yabadi haukiba numit karani asida Hairok Kendra gi MLA Dr. Thokchom Radhesham, Langthabal Kendra gi MLA Karam Shyam amasung Wangjing Tentha gi MLA Paunam Rosen masa-masagi fam singdagi resign tawkibani. Ngasi Raghumani na mahaki famdagi resign tawkiba asi tharga hauzik fawbada BJP gi MLA Marina masa-masagi fam thadokre BJP gi MLA kharana magi famdagi resign tawkiba asi kamari lenena BJP gi center gi ruchingba yauna Imphal da leiba Manipur BJP gi office ta handak party asigi legislature singi oiba mifam ama pangthokibani. Mifam adu loiraba matung Chief Minister na Paumi Singda BJP manungda crisis amata leite haina phongdokibani. Madugi matung tarakpada ngasi Uripo Kendra gi MLA Raghumani masagi famdagi resign tawkibani. Lengak asigi amata ngairaba rehabilitation center da mi leiba chandabadagi fibam amada lakpada lengak asina anauba rehabilitation center khara athuba matamda thamnaba pandam thamli haina Chief Minister Nongthomam Birena phongdokre wafam asi ngasi Manipur State AIDS Control Society gi Mobile Integrated Counseling and Testing Center ICTC ki ventaruk lamthabagi thoromda phongdorakibani Government e-marketplace ki khuthangda leikiba Imphal West Imphal East, Thoubal, Bishnupur, Churachandpur, Amadi, Senapati District ta siznagadaba mobile van sing adu Chief Minister Nongthomam Birena CM Secretariat mamangdagi lamthaki. Lambi thonggi fibam yenglaga atopa chingi district singda siznanaba khara piktakpa mobile van sing su athuba matamda leinaba hotnari haina su Chief Minister na haiki. Mobile van sing asina manung hunjinba mafam singda changsinduna health checkup, antenatal care, counseling amadi HIV test tawba yauna tongan ba khudong chaba kaya piba ngamlagani haiki. Chief Minister na makataraduna drug thingnaba hotnabada drug faba amadi popi yanba asina yaroi drug ta laichuraba miyoi singsu yengsinba tangai fade masigidamak Manipur State AIDS Control Society gi makhada asigumba thorangsing asi paikhalakpani haiki. Rehabilitate transferable disease sigi mayam sigi sikshu laing na bkhona deba yadaba aduna akhoi masi AIDS Control Society gi makhada JM dagi lobuni gari taruk ni sigi gari taruk sigi gari sigi manungda masde medical equipment sing even a jagam da khoi health camp tok sigi haibada loige adugi machak sun puba ba test blood test obagi adagi BP gi adi anything any kind of khara measure databa ayamba test orkana madudai da sida pora freeze gi kari gi facility lo yaure lama sida pora kana koina kano da kogi rim soiro jenim soiro aduga any laboratory the test orga madugi result gi matung ina makha yeng ba yaba aduga immediately ada tho kai gi di mafam du da mafam na salaga yeng ba yaba aduga yam maru ina koina priority pi do desi AIDS kumari leina ba coaching gi ni hana koina tagoda basi aduga atai su yobu yai hai bani अब ngasi thari basi district taruk si valley ki district mari aduga chingi da senapati ga chorchanpur ga hana thari aduga ukhul ne tamenglong ne khara nero lambi sing lebi sing na sibas so bosi nungai ti aduna kitang sidagi kitang pikthaba bas ekoi hai gre jam dagi adu su jam gi through lo bani akoi government gi marketing center du dagi lo bani aduna manipur miam da yang isi ke iroina na awareness drug tagi koi lapthok pose drug tagi lapthok na bohona pose machine ai koi gi ama changai ba pandam moisi
Hairok Kendragi Miyamda Manipur lengang na afaba ising pithaknaba paikhalakpa thabakta local MLA na athingba pibiganu haina Leirong Thel Malom amadi Jalianbigi Miyamna phongdorakli. Hiram asiga marilena ngasi Hairok Kendragi manung chanba Leirong Thel Malom amadi Jalianbi khul ahumgi Miyamna Leirong Thel Community Hall da pangtokhiba pawgi mifam amada phongdokibani. Pawgi mifam aduda sarugyakiba khangembam Ragumani Singh hai Leirong Thel Praja Miyamna afaba ising thaksagi haibada MLA na yetpiganu Thokchom Radesham asi Hairok Kendragi MLA ni khungang asida afaba thaknaba ising pibinaba CMN Biren amasung PHED Minister El Susindro na water supply ama thambirakpa asi Praja khudingmakna thagatchari adubu yamna laibak thibadi Kendra asigi MLA na water supply scheme asi sanaba magi naknaba mida contract pi de haiduna athingba pi haibasi yamna laibak thibani Hiram asida Chief Minister nasu athubada miding changbiduna miyamda ising phanghanbiyu haike. Mifam aduda saruk yakiba ningombam Shamo Singh hai Manipur lengang na Hairok Kendragi manung chanba Leirong Thel Malom amadi Jalianbigi miyamda thaknaba afaba ising pinaba lokhalakpa thorangda Kendra asigi masak naiba miyoi amana thika pi de haiduna khungang ahum asigi water supply scheme gi thabakta apanba piriba asi miyamgi khanbiraga tawbiganu Pokpadagi ngasi faubada afaba totigi ising thakpa phangdriba miyamda Manipur lengang na miyamgi khanbiduna Leirong Thel Malom amadi Jalianbigi water supply scheme ama thambinaba order thokibani. Masigidamakta CMN Biren amadi PHED Minister El Susindro bu hainingai litena thagatpa phongdokchari haiki. Manungda leiba Leirong Thel Malom amadi Jalianbigi singidam to oina Manipur Sarkarna PHED gi makhada water supply scheme mama bibi rakwa si Manipur Sarkar gi honorable minister amasung PHED gi minister bu ngakhai leitana thakachari amasung kendra sida highway scheme si pakhelakpa matamda kanagumba kendra gi project section matana athing baye to pibigano pokpadagi Matam kuina yengsin bidabadagi misi mina kaya thoklaba Imphal Yaripok lambi asi kayarak hana lengak sembinaba haizaraba faubada hana yengsin bidabadagi mayokta ngasi ahing nongyaidagi lambi asi matam kakdan thingzilagani haina ngasi maikai adomgi club amadi maira paibi lupsingna lauthokre Hiram asiga marilena ngasi nungthil kongbada leiba Young Guidance Club ki sanglenda All Kongba Road United Clubs Organization AKRUCO amadi Tongan ba mera paibi lup singi luchingba sing yauna pawgi mifam ama pangthuki AKRUCO gi convener Lenin Hirom na haikibada Imphal Yaripok lambi gi fibam ka hena fattaba oirakpadagi lenga ki mailinaba loisang singda kayarak hanna lambi asi sembinaba taksinduna lakibani adubu laibak thibadagi lambi asi ngasi fawba sembidana leiri mamangda su media gi khuthangda ngasi April gi tang 13 fawbugi manungda lambi asi semjinbiu haina khangat kibaga loinana Hairiba wafam asi thabakta onthoraktrabadi matam kaktana lambi asi thingzillagani haina khangankrabani ngasi fawba lengang na thabak oina lokholaktabadagi lambi thingbagi khongjang asi ngasi ahing nongyai sathanaba warib laure hari road ki nak yeta tariba club mayam na punja laga semba dugumba club mayam gi apunba body amani haiba club singsina mamang thakta kyara hanna haiba Imphal Yaripok road chi sembio na koi hanjan na che thadana mari lenba department minister CM concern minister koi che mayam thadana sembio hai gre dubu ngasi bhoba matam go chunaba mong da sembio haibadu semjan bidana sum lakpadagi misi mina tholokpa koi ngasi khrani gi mamang da amko su ngasi tangkun mari ngasi gi numit phawda koi sembi dragadi koi makha thaba nongan ma tangkun manga dagi koi lambi ji tingjanjani haina koina lokthokchagi bane do ngasi bhoboda kaigumba mata positive response pirakaba do ngasi koi irinbung PSC OC koi OC saimna simbiraga koi Imphal East district ki division gi e obiraga koi kaigumba top to bo yanana ba masinbi masig dumakta koi irinbung PSC OC sho koi haninga lidana harba phongdokchari loinana laiba koi gi concern e Imphal East na su sop to bo se koi matam tharaga kaigumba kra khanna na ba kaigumba kra tungda mu semba yanana bugi mongda khanna ni na ji haibagi mong do ina thabani na madu de koi mangmangda hanjan koi haigrabada ngasi boba dumaina khananabagi matam oina amuk piu haibani modo koi akrupona yaba ngamjaroi madina yata taiba praja sing madu yaba ngamjaroi marmaduna hayengdagi koi lambi asi matam kaktana thinjanjaragani athuboda amuka hena kanba khongjan changjalaptri ngaida mari leinaba department authority singna haiba lambi si am thuna matam go chunaba thakta sembiu haina koi Olkombo Road United Club Organization akurgo gi maike madi na yata taiba praja punmaki mo chinjaraga ina mayang phomda
Atsumna Chingi District Singda Kaukiba Pung Taranithogi Total Shutdown Asi KSO More Block Nasu Sagotki. Bandamaram Oiduna Indo-Myanmar Border Town Moreda Phamba Dukan Ayamba Thong Hangnakide Imphal Thokadaba Passenger Puba Gari Sing Yauna Ayamba Gari Sing Senkide More Town da Panduna Lake Indo-Myanmar Friendship Gate number 2 Dagi More Police Station Faubada Leiba Dukan Sing Amasung Footpath Singda Potche Yonba Lemnake All Tribal Students Union Manipur at Sumna ngasi ayupung taruk tagi numidang wairang pung taruk fauba Manipur gi Chingi District Singda Kaukiba shutdown asi All Naga Students Association Manipur Ansam amasung Kuki Students Organization KSO na sagatki April 2 da state lenga ki mihut yaw na thabak changbagi reservation amade Lower Division Clerk LDCs lobagi result adu kaktatnaba yanakhiba Memorandum of Agreement MOA adu RIMS Authority na ngak na chat kidabadagi mayokta shutdown asi sa thakibani. Manipur gi saknai rebi folk singer Mangka Mayanglambam amadi mahaki apokpa mangang sana Mayanglambam na Cheyol ama chupna Switzerland amadi France chatuna Manipur gi folk music lanthokduna adubu thagatpa phongdokpa oina ngasi taram okpagi amadi makhoina chatluba khongchat adugi matangda paumi singda paudambagi thoram ama chingmairongda leiba classic grande da pangthokre Babina Groups ki chairman THW na sinduna pangthokiba thoram aduda Mayol Keki Foundation ki project coordinator Nirupama Sanjenbam su sarugyaki paumi singda khongchat adugi matangda paudamladuna mangka mayanglambam na hai Mayol Keki Foundation senduna April ki tarama thuidagi taranipan fauba chatkiba khongchat aduda tongan ba Switzerland amadi France ki mafam mangada live performance pikiba golinuna master class amadi interaction program singsu yawba phangke khongchat aduda tongan ba lamdagi lakpa artist singa unabagi khudong chaba su phangke piklaba lamdam asigi mahurol dagi leraklaba nat ki oiba jagoi isai sing malim gi mafam kayada masak takpa phangba asidagi hena chakthok chaningai oiba amuk leite khongchat adugi manung chana Switzerland gi ariba music instrument oiriba alforn khongba leibak adugi saknairaba folk artist Enrico Lenjinga punduna Manipuri pena amade Switzerland gi alforn gi oiba fusion music amasu miyamda lanthokke Lakadoriba Inglising aniga kunmari da saknairaba artist Enrico Manipur da lakduna ching amadi tamgi mafam kaya da chatuna performance pigani haina su paudamki Manipur da haukiba pung kunmari asida miyoi ani COVID-19 positive oikre state ki COVID-19 command control room dagi thadorakpa report ki matung ina haukiba pung kunmari da puna sample yankhainipan test tauki hairi ngasi miyoi ama laina asidagi fagalaktuna discharge tauki active case masing mapanda hengalakre haukiba pung kunmari asida India da nongna miyoi lising tare chamaga 109 COVID positive oiba thengnaki laina asida maram orega miyoi 13 laikhidre fagalakpagi changsa da 49.3 ta handarakle Apunba confirm case na koti mari lagni funipan lising marifutara nipan chanipan marifutara humdoi yaukre active case masing lising homfu manga chatruk marfu humdoi da hengalakle leina asna maram orika laikhidaba apunba migi masing lak manga lising kuntrama thoi chahum nifu manga sukre leina asagi naba faduna discharge tokiba apunba migi masing na koti mari lagni fu humdoi lising ama chanipan homfu manga yaukre Laina asagi ngakthoknaba vaccine kapthokiba apunba migi masingna koti chani kun lakh homfutaruk lising kutramapan henkre malemgi oina covid lachana khwaidigi hena sokalaba lebak snagi manungda USN ahanba India na anishubada amade France na umsubada leiri awang nongpok state singi oina Assam na ahanba Mizoram na anishuba amade Manipur na umsubada leiri Traffic Control Police Wing na ngasi Rims Road ta niyom la na gari park tausinba singi mathagda drive chathakre Rims Road ki makha thangbada gari park tawuna traffic jam thokhanduna miyamna thengnariba khudong chadaba sing yengduna gari khamdana ba Imphal West DC na mamangda khangankiba leiribani ngasi gi drive aduda niyom la na gari park tawsilamba gari kuntra rom chalan kakhanki Traffic Control Police Wing gi matung inna haukiba matam khara asida Traffic Police na awareness pirabasu gari park tawbada athingba thamliba mafam sing asida miyamna gari park tawsinduna lakli
Hariba niyom lana pak tawsiliba gari sing asit lakhatnabagi khudong chaba traffic police da leitri adubu I chalan gi khuthang da fine thihanba asi khakni traffic police sing da mathau pangthokpada khudong chaba oiri Rims Road haibasi Manipur gi oina yamna maru oiriba hospital sing leiba oibana miyamna hariba lambi asida gari khamjina chathok chasinda apan mapiroidabani lambi asigi makha thangba site da gari sing park tawbidanaba traffic control police wing na appeal tarakli PG Tamnabagi Common University Entrance Test Kuwait Thagadaba Mahiroi Singi Oina Chahi Khudingi Desamna Sinduna Lakpa Special Coaching Class ngasi April 13 dagi haugani haina tawramba adu khudong chadaba khara leibadagi lakliba April gi tang 13 tagi oina hauragani hairi Numit asida form thazin kiba Mahiroi Singna ayupung mangada Johnstone Higher Secondary School Imphal da laknaba Desam gi Secretary General Santos Khaidemna cherol amada khangalakli National Program for Control of Blindness and Visual Impairment NPCB and 6 amadi National Health Mission ga kusamnaduna All Manipur United Clubs Organization amukogi midiag makhada Imphal West District United Clubs Organization IWDO DUCO ga kusaminariba Apex Organization amadi Club Singalone na District asigi tongan ba mafam sing da pangthokpa free eye camp with distribution of spectacle gi makha chatharappo oina ngasi ayupung 8 dagi hauduna Brightway Club Kwakaichal lamdong na senduna club asigi area da su pangthokre Program asida amuko gi President PH Nando Luwang na chief guest TH Inaubi Vice President Brightway Club na President M Thombo Vice President amuko Dr. Tekcham Sangini Ophthalmologist CHC Yaripok Amadi Abuzam Narajit Secretary Organization IWDUCO na mathang sit na guest of honor oina sarugyaki. Camp asida Dr. Tekcham Sangini Ophthalmologist CHC Yaripok Dr. Thongnawjam Samila Ophthalmologist PHC Kairaw na nupa nupi amadi angang sing yaw na miyoy chani henbada mit layengki amadi mathok taba spectacle chamagatara mga su yantoki. Tharom aduda amuko gi President PH Nando Luwang na hai amuko na matam chuppada iramdam khunai asigidamak lofom thokpa thodang sing lauzagani aikoi khudima haksang fana na da yekna leminaba haibasi yamna maru oiba amani Mioibagi punsida mit haibasi yamna maru oiba ama oibana ngasigi program asi pangtokpani NPCB amasung National Health Mission Manipur na Manipur gi mafam khudingmakta asigumba program asi pangtokpiduna miyamda khudong chaba asi phanghanbiba mathau tai haina makhataki April gi kunmanga kanglay yawol kanbalup KYKL ningkhat khiba kunma parlak suba mapokumon numat kamarilena aina thingraba lahulup asigi chairman and okena khudiek piduna ngasi press thokpa charol amana KYKL gi mahut sillaga apunba Wesha lamdam gi amadi kanglay paki miyam yawlup sing yawloi sing CSO sing miyam gi luchingba sing public intellectual sing media gi marup mapang pauzeloi pumna makta yaipa pauzel pirakli yaipa pauzel asiga loinina kanglay paki laibak mayam amadi Yaol gi fibam gi matangda wakhal midik ama miyam amadi mari lenaba pumna makna khanbinaba su cherul aduna phongdorakle cherul aduna makhatar hai ngasi aikhoi gi apunba lamdam Wesya gi yaol iho asi hingba changbagi aruba lanfam amada yamna khumang chausin na irak na duna leire mamangda lamdam asigi furup khudingmak ningtam lal horam badu ngasi di ayambana tangdu leitaba ing tapa purak na wari sanabagi mingda yeknaba loilam lengak longa yasanaraga yaul topagi maikaida amuk hanna handok laroi daba maongda khong thangjin nakre lemhoriba yaulup maraktagi khara amasu yaul thadok laga yaulup kanglupta mingchanaba pareng lepada yauri mayamdagi hena top topa thong amadi aikhoi gi kanglei paktadi yaul thadok laba yaulup oinaba lup manungda mache tabagi thong amasu mayek sengna chathari Makoyne yaul thadok laga yaulup oijaningdaba kangbu busu otkhairamnaba thorang kaya tauri fibam asida yaul thadok laga yaulup oidana yaul gi liklamda makha sathajaba lup singi manungdasu sahi kuntra hena yaul gi aka akumda saruk yaraklaba miyai chalaba luchingba kharadi chatsi sangamda leisi lengamda tawduna Tasengba lanfamda maiti dringaida hana wakhalda maromdom maiti jaraba luploi oina hingli
Yaulup manungda thengnariba tasengba lanfamda maithidringaida hana mangzaunana nungda wakhalda pukningda maithibagi fibam asiga chap manana kunaida su lucingbasing amadi miyamgi manungda khara masing yamna yamba sarupnadi aikhoi mayangi neophasis oiba lup singda yaudravadi hinglaroi haina khanduna hingna sibagi wakhalon amana langoi chankrabagum taure manglap chatki ipa ipu singna mathwai yonduna ngasigi mirol aikhoigi damak puwari thambiram bagum aikhoina su aikhoigi matamda puwari loisiloidabani ngasigi malemda resistance ki ihau kaya hanba laitana hanagum adum chathare maduda maram oiraga malemda leibak kayada aikhoigi saktam kanba ngamnari ngasigi globalization khumang chausilagliba malem asida masagi saktam ngaknaba hotnaba haibasi furup khudingmakki tangai fadraba lichat oiri masagi saktam ngakpana apunba malemda akaiba karisu taude yumlon nabada awaba karisu pide aduga furup adudagi kanaba yamna pi saktam ngakpa haibasiga furup ki samilon amadi pangalgat nangnaba mari leine saktam ngakpa khunai amada furup ka lanai myoiga amatta oi saktam ngaknaba hotnadrabadi furup ama punsin ba yade punsan rabadi pangal leitrabadi semilon fagadhan ba yade saktam ngaktana chakhau than ba yade saktam ngaktraba khunai gi myoi singdi mating yaude makhoidi mahusana matai gi mi marginalized community oirakpa tabani matai gi mi oirakpa haiba simak furup adu mulakadabani haina chirol aduna makha tarakli PT Natural Health Clinic kauba clinic amas ngasi hairokpa 3 taurangbam lekai da hangdokre achamba thoram amagalunina ahallaman singda thauni jaraga clinic adu hangdokladuna ngasigi oina patient tarukta free da treatment piki arapa mafam da chatlaga physiotherapy treatment tawbada thengnariba khudong chadaba singdagi kharada oirabasu hanta hanaba clinic asi hangbani matungda lakpa patient singdasu discount rate ta clinic asi khudong chaba pigani Hauziki matamda physiotherapy gi kanaba amadi clinic asina piriba khudong chabasi matangda paladuna Dr. Pravina Taurangbam na hai sarugi anaba haibadi joint pain khuzeng nungaitaba physiotherapy gi layeng acupuncture layeng ba muscle pain kok chikpa tumba yadabagi layeng hydrotherapy treatment dieting nutrition amadi yoga therapy su layeng bagi khudong chaba piri hairi clinic PT Natural Health Clinic sida phamdaba khudong chaba singse ayamana saru sarangi nuaitaba ke habadi shoulder pain bu obe natragana khu nuaitaba te khujeng nuaitaba khuding nuaitaba adagi ayamana saru sarang khwang nuaitaba khotaba dumbagi therapy guba duba phangani ayamana physiotherapy nas sina targa layeng ba ma adagi aduna tragana acupuncture na yetu macha thilaga mai thajalaga natraga thajan bai thajan da bai automatic targa layeng ba ma salpe na chingale Hauzik aten break ama thamjari प्रधानमंत्री कौशल विकास योजना PMKVY 4.0 स्कीम की मखादा हेंग डायर लंग मचू संगबगी फ्री ट्रेनिंग पिजगदौरी अकक्नब सिट मसिंगनी अहान बलाकपा मियोइसिंगदा हेना खुदोंचाबसु पिजगनी लेफमगी खुदोंचाबसु पिजरी अकुप मरोलगिदमक लेंसिन बिरक्सी KB फिलांथ्रोपी 5 खाबम लंखाई मंत्री पुखी मोबाइल नंबर 8732017957 amadi 8794275386 da contact tobiraknaba ninsingjai Breaking matung tamayam butaram na uksari makataba pau pizari Home Guard Battalion mangagi commander in charge thabaktagi lauthokadabani haina Manipur Home Guard Employee Welfare Association MHZEWA gi president Y Mangina Fongdorakli Hiram asiga mari lena ngasi luwang sangbam da leiba association asigi office da pangthokiba paugi mifam amada Y Mangina makataraduna chahi yankhai rom faraklaba Manipur Home Guard organization asida thabak tawriba Home Guard personnel singi oiba seniority amadi promotion pibagi niti niyom leitriba asi niyom amagi makhada lehenaba mari lenaba singna promotion pibagi Lainaba singna yengsinbiu CO Home Guard su oriba DGP na chahi asigi March 18 faubugi manungda call out ki order copy tharaknaba
Home Guard Battalion mangagi commander singda khangankrabasu thagatana leiba maramna seniority amadi promotion gi thabak paikhatpa yadana leiri. Home Guard Battalion manga lauthoknaba ngasi Chief Minister da memorandum amasu pisinkre hari. Maduna upai ni tabadina moina mathau tawtarbanina aina ngasi Manipur gi Honorable Chief Minister da Honorable Chief Minister na pibi yathangi matungni thabak tawna matang haibase field da leba battalion commander manga sina battalion commander commander sulate injat dakani injat ju orally adu puro process ama tawringe da ihinba nahatani makhoi duna thabak se tawbidrabanina thok tara tawta order ama ju thoga leiru budu su mangre hauji kam thori su mangadra haibase gi akoi akiba leire maram madana Honorable Chief Minister na Manipur gi DGP kam commandant general home ka akanba instruction nama pibiraga bautak ama pibiraga makhoi manga se lauthok pigera thangthagigera kadai da saki je moi battalion in charge oi manga mukse battalion manga gi manga mukse ham pahen biran nu aduga loina sarkar gi mathak thongbo officer na mathak thongbo official singda authority na haiba thabaku moina neglect tawri se ngasi da han manate ama mang thak gi adum moi neglect tawdana matam je delay tawdan lag je koi yam thengnare yam penre Konthau zamaning lekai da su ngarang chamaga kuthani thoi shuba khongjom lal ningsing thoram pangthoki thoramge athoiba mithunglen oina sarugya kiba Rakesh Nauremna pongna fam lamdam iraipak iramdam nungsiba haibasi aikoi gi ida yawgadabani aikoi gi ida iraipak nungsibagi wakhalon chelaba matamdata lamdam asida apunbagi saktam ngakminaba ngamgani tasengnamak Leibak ningbagi wakhalon asi angang oringai gi chelhangadabani madugi wakhalon asi chelhanaba angang singi textbook ta Manipur gi puari sing amadi athaubi singi punsi wari marang kaina yohon bigadabani Nationalism gi wakhalon asi yum dagi amadi school dagi tamlakadabani haina social and cultural activist Rakesh Nauremna phongdokki All Age Home Langjing achobagi miting makhada konthaugjam maning lekai gi ahallaman singna sinduna konthaugjam chaubi Yumda pangthokiba thoram aduda Rakesh Nauremna makhatana phongdokhibada Manipur gi puwari da khongjomlal haina ningsingnariba lising maga chani pan marifutara mathoi gi Anglo Manipuri war asi ngasi gi mirol asina khak kauthokpa yaruidauba ekhoi gi iraipa kangleipak asibu kanna ba soknakhiba achoba lal amani matamduda British ki mayokta aikhoi gi ipa ipu singi aduna lauramba thaudang sing asibu ningsing ba haibasi aikhoi khudingmaki tawfam thokpa ithaudang amani haike athauba pauna brazabasi beauty candidate amadi thangal general gi photo da haikat lekat tambakalunna angang kunromna saireng amadi isai sing saktuna thoram adu mapung fahanki tungda angang singda exercise book amadi case pricing piduna pungning thawatki Hauzik sanabagi pau pisari. Manipur Cricket Association senduna haukiba Mars kontradagi team Taramapana group marida saruk yaraga sanabung anida chataragliba anishuba MNCA under 14 boys cricket tournament ki ahanba quarter final match ngasi PCC Mayai Koibi ground da sanakibada run home fumathoida PCC na ESU wangkhaibu maithiba piduna semi final jangkre match asida PCC na ahanba innings bat paiduna over kun mangada wicket loinamak turaga run chamaga marfunipan lawba ngamki Anisuba innings ta ESU na bet paiduna over tarataruka ball marida wicket loinamak turaga run chamaga kuntaret khaklawba ngamduna match maithiki Tournament asigi anishuba quarter final match ngasi PTRC Patsoi Part 4 ground da sanakibada RCA Lilongna run chamaga marifutara mathoida PTCC Patsoi bu maithiba piduna semi final jangkre match asigi ahanba innings ta RCA na bet paikibada innings ki over kuntra da wicket loinamak turaga run chahum kuni thoi lauki Anisuba innings ta PTCC na bet paiduna over kuntaruk ta wicket loinamak turaga run chamaga kuntra mathoi lawba ngamduna match asi maithiki Hayang tournament asigi ahum suba quarter final match draw kwakaichal amadi TCMDC Thongjuna PCC ground da sanaragani Mari suba quarter final match ta AKSDO Khangabok amadi YUCC kwakaichal Murangpurel ga sanaragani Manipur Cricket Association sinduna team kunma thoina saruk yaraga group marida khaiduna
Ngara Model Higher Secondary Amadi Oriental College Ground da hudoglaga satharagli ba ahanba MNCA Men's Under 19 One Day Trophy gi ngasi sanaki ba match da Sedo Thamai ba na TCMDC Thongzuburan Yankai Mathoi da maiti ba pikre Match asida Sedo na ahanba innings bat paiduna over kunmanga ga ball marida wicket loina makduraga run chama ga tara humdoi laukibada TCMDC na anishuba innings ki over taranipan ga ball mangada wicket loina makduraga run homfuni thoi khak lobak ngamduna match asi maiti ki Tournament asigi ngasi luang pokpa cricket ground da sanakiba match da Rule Cricket Team Maitram na Model Club singdamay singa makhaburan marfu taruk ta maiti ba pikre match ki ahanba innings da Rule Cricket Team na bet paiduna innings ki over kontra manga da wicket taret tuduna run chani kunipan lawki Model Club na ani shuba innings bet paiduna innings ki over kontra ma thoiga ball ahumda wicket loina makduraga run chamaga nifuni thoi lautna match asi maiti ki Manipur Cricket Association Sinduna Team Tarataruk na Group Anida Sarugyaraga Kongba Khunok Dobi Lampak ta Haukiba February 13 tagi Hauduna Chatharakliba Anishuba MNCA Super Play Tournament ki ngasisana kiba match ta YWC Langtabal na run marfuma panda RCA Lilongbu maiti ba pikre match ki ahan ba innings ta YWC na bet pai kibada innings ki over kun loi kibada wicket lip nipan turaga run chama humra mari lauki Anishuba innings ta RCA na bet pai kibada innings ki over kun loiduna wicket ni panturaga run marfu manga khaklogduna maitiki match mai pakraba YWC Langtabal gi sanaroi haisna manikanda na man of the match ki title loki tournament asigi ngasi khangabok part 3 public ground da sanakiba match ta YUCC kwa kaital Morangpuril na Muvan Lai Athletic New Nambulen bu wicket mapan na maiti ba pikre Match asigi ahanba innings ta Muvan Lai Athletic na bet pai kibada over taramari loibada wicket loina magturaga run homfumapan law kibada YUCC na anishuba innings ki over taret ta ball mari the wicket amaturaga run hundra mathoi lawduna match asi mai paki match mai pakraba YUCC ki sanaroi khundrakpam punsiba na man of the match ki title lawki ngasigi oiba inga sagi pau pizari Ngasi Manipur da khwaidagi sabagi chang Celsius degree kuntra oiki khwaidagi ingbagi chang na Celsius degree taramanga oiki nungshita yawba ising maligi chang na yukta chada marifutara mathoi amadi nungtilda chada ni fu oiki nungjugi chang na millimeter taret dasmik taret oiki aroi badamaroi ba pawmu kahana thamzari Imphal East District Police na malemgi kaithalda lupa crore kuntra hena heroin ga konana mioi ama Manipuri dagi fare Hauki bachahi ama asida India ki athlete kaya na angakpa maongda laibaki mingchat kaya pura pangamkre haina Prime Minister Narendra Modi na hari Uripo Kendra gi MLA Oriba Manireda gi Chairman Khorakpam Raghumani ngasi masagi famdagi resign tawkre Max ki ICTC gi oiba van taruk Chief Minister Nongthomam Birena lamthakre ahenba rehabilitation center khara athuba matamda thamgadori Amadi Hairo Kendra gi miyam da afaba ising pithakna ba paikhalakpa thabakta local MLA na thika phangdi haiduna ayeta piriba asi lepiyu hairi ngasigi oina ayus news na pizaba Manipuri pau matang asta loisare mani mideng tabiri pa kwai pamang bukhrum sare